ꯑꯩꯒꯤ ꯃꯤꯡ ꯁꯨꯃꯟꯇ ꯃꯔꯥꯡꯊꯦꯝ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯁꯔꯀꯜꯒꯤ ꯀ꯭ꯋꯥꯟꯁꯀꯤ ꯐꯦꯀꯜꯇꯤ ꯑꯣꯏꯅ ꯂꯩꯕꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯔꯤꯃꯦꯟꯗꯔꯒꯤ ꯃꯇꯥꯡꯗ ꯔꯤꯃꯦꯟꯗꯔ ꯊꯤꯑꯣꯔꯝꯒꯤ ꯃꯇꯥꯡꯗ SSCꯒꯤ ꯃꯃꯥꯡ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔꯗ ꯍꯪꯈ꯭ꯔꯕ ꯀ꯭ꯋꯦꯁꯟ ꯑꯃꯈꯛ ꯂꯧꯈꯠꯀꯦ ꯇꯧꯕꯅꯤ ꯍꯥꯏꯔꯤꯕ ꯀ꯭ꯋꯦꯁꯟꯁꯦ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯂꯨꯒꯗꯧꯕꯗꯤ ꯌꯥꯝ ꯃꯥꯟꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯗꯨꯒꯤ ꯔꯤꯌꯦꯜ ꯑꯦꯄ꯭ꯔꯣꯆꯇ ꯆꯠꯂꯒꯗꯤ ꯌꯥꯝ ꯂꯨꯕ ꯀ꯭ꯋꯦꯁꯟꯗꯤ ꯑꯣꯏꯗꯕꯀꯣ ꯃꯗꯨꯒꯤ ꯀ꯭ꯋꯦꯁꯟꯗꯨꯝꯇꯪ ꯑꯩ ꯍꯧꯖꯤꯛ ꯁꯣ ꯇꯧꯔꯛꯀꯦ ꯍꯥꯏꯔꯤꯕ ꯀ꯭ꯋꯦꯁꯟꯗꯣ sida ꯂꯩꯔꯤꯁꯤꯅꯦ ꯍꯧꯖꯤꯛꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯋꯦꯁꯟꯁꯦ ꯔꯤꯃꯦꯟꯗꯔ ꯄꯨꯊꯣꯛꯀꯗꯣꯏꯅꯤ 32 to the power 32 to the power 32 ꯍꯥꯏꯔꯤꯕ ꯃꯁꯤꯡꯁꯤꯗ 7ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯃꯇꯝꯗ ꯔꯤꯃꯦꯟꯗꯔ ꯀꯌꯥ ꯇꯥꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯍꯦꯛ ꯌꯦꯡꯕꯗꯕꯨꯗꯤ ꯌꯥꯝ ꯆꯥꯎꯕ ꯃꯁꯤꯡꯗꯤ ꯃꯥꯟꯕ ꯆꯥꯎꯁꯨ ꯆꯥꯎꯔꯤꯅꯤꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯔꯤꯃꯦꯟꯗꯔ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯤꯌꯦꯜ ꯑꯦꯄ꯭ꯔꯣꯆꯇ ꯆꯠ ꯇꯥꯔꯒꯗꯤ ꯑꯗꯣ ꯌꯥꯝꯅ ꯂꯨꯕꯗꯤ ꯑꯣꯏꯔꯣꯏ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯁꯤꯡꯁꯦ kanana divide tꯧꯗꯣꯏꯅꯦꯕ 7ꯅ divide tꯧꯗꯣꯏꯅꯤ kanada 32ꯗ ꯃꯊꯪ power ꯀꯥꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀ꯭ꯋꯦꯁꯟꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯃꯈꯥꯗꯅ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯑꯣꯏꯔꯒ ꯃꯈꯥꯗꯅ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯑꯣꯏꯔꯒ ꯃꯊꯛꯇꯅ ꯃꯥꯒ ꯀꯣ ꯄ꯭ꯔꯥꯏꯝ ꯑꯣꯏꯕ ꯃꯁꯤꯡ ꯑꯃ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯣ ꯄ꯭ꯔꯥꯏꯝ ꯑꯣꯏꯔꯤꯕ ꯃꯁꯤꯡꯗꯨꯒꯤ ꯄꯋꯥꯔꯁꯦ ꯃꯁꯦ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯗꯒꯤ -1 ꯇꯧꯕ ꯄꯋꯥꯔ ꯀꯥꯔꯝꯃꯒꯗꯤ ꯃꯁꯤꯒꯤ ꯔꯤꯃꯦꯟꯗꯔꯁꯦ ꯑꯣꯜꯋꯦꯁ 1 ꯇꯥꯅꯤ ꯍꯥꯏꯕ ꯀꯟꯁꯦꯞ ꯑꯃꯈꯛ ꯂꯩ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯟꯁꯦꯞꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ p-1 ꯍꯥꯏꯔꯤꯁꯦ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯍꯥꯏꯔꯤꯕ p ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯁꯦ ꯃꯁꯤꯒꯤ ꯇꯣꯁꯦꯟ ꯍꯥꯏꯅ ꯈꯪꯅꯩ ꯇꯣꯁꯦꯟꯁꯦ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯈꯛꯀꯤꯗꯗꯤ ꯂꯩꯕ꯭ꯔꯥ ꯑꯇꯩ ꯅꯝꯕꯔ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯅꯠꯇꯕ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯅꯠꯇꯕꯗꯗꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯗꯤ ꯑꯗꯨꯁꯨ ꯂꯣꯏ ꯂꯩ ꯇꯣꯁꯦꯟ ꯂꯩ ꯑꯗꯨꯕꯨ ꯇꯣꯁꯦꯟꯁꯦ ꯇꯣꯁꯦꯟ ꯄꯨꯊꯣꯛꯄꯒꯤ ꯅꯤꯌꯣꯝꯗꯣ ꯇꯣꯉꯥꯜꯂꯤ ꯑꯩꯈꯣꯏꯒꯤꯁꯤ ꯄ꯭ꯔꯥꯏꯝ ꯅꯝꯕꯔ ꯈꯛꯀꯤ ꯂꯧꯈꯠꯄꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯁꯦ 7ꯅꯤ ꯁꯤꯁꯨ ꯄ꯭ꯔꯥꯏꯝ ꯅꯝꯕꯔꯒꯤ ꯀꯟꯁꯦꯞꯅꯤ 7ꯗ ꯄꯋꯥꯔ ꯉꯁꯥꯏꯒꯤ a ꯗ ꯄꯋꯥꯔ 6 ꯑꯩꯈꯣꯏ 7 ꯂꯩꯔꯒꯅ 6 ꯄꯋꯥꯔ ꯀꯥꯔꯝꯕ 13 ꯂꯩꯔꯝꯃꯒꯅ 12 ꯄꯋꯥर ꯀꯥꯕ ꯑꯗꯨꯃꯥꯏꯅ ꯄꯋꯥꯔ ꯀꯥꯕ ꯃꯇꯝꯗ ꯔꯤꯃꯦꯟꯗꯔꯗꯨ 1 ꯇꯥꯅꯤ ꯍꯥꯏꯕ ꯀꯟꯁꯦꯞꯁꯤꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ 32 ꯗ ꯄꯋꯥꯔ 32 ꯗ ꯄꯋꯥꯔ 32 ꯂꯩ ꯃꯗꯨꯗ 7ꯅ ꯗꯤꯚꯥꯏꯠ ꯇꯧꯒꯗꯣꯏꯅꯤ 7ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯃꯁꯤ 7ꯁꯤꯒ 32ꯒ ꯀꯣ ꯄ꯭ꯔꯥꯏꯝ ꯑꯣꯏꯕ꯭ꯔꯥ ꯑꯣꯏ ꯀꯣ ꯄ꯭ꯔꯥꯏꯝ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯗꯤꯚꯥꯏꯠ ꯇꯧꯕ ꯌꯥꯕ ꯃꯁꯤꯡꯁꯦ 1ꯗꯒꯤ ꯂꯩꯇꯕꯗꯨꯅꯤ ꯑꯗꯣ ꯂꯩꯔꯦ ꯃꯁꯤꯃ ꯀꯣ ꯄ꯭ꯔꯥꯏꯝ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯗ ꯀꯥꯔꯤꯕ ꯄꯋꯥꯔꯁꯤꯅ 6 ꯀꯥꯔꯝꯃꯒꯗꯤ ꯍꯥꯏꯕꯅꯦꯕ ꯀꯟꯁꯦꯞꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯕꯨ 6 ꯀꯥꯔꯝꯗ꯭ꯔꯦꯕ ꯑꯣꯀꯦ 6 ꯀꯥꯔꯝꯗ꯭ꯔꯦ 6 ꯀꯥꯔꯝꯃꯒꯗꯤ ꯃꯁꯤ ꯔꯤꯃꯦꯟꯗꯔ 1 ꯇꯥꯔꯦ ꯍꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯔꯕꯅꯦꯕ ꯑꯗꯨꯕꯨ 6 ꯀꯥꯔꯝꯗ꯭ꯔꯒꯁꯨ ꯃꯁꯤꯗ ꯂꯩꯔꯤꯕ ꯄꯋꯥꯔ ꯑꯃꯈꯛ ꯀꯥꯔꯤꯌꯦꯕ ꯀꯌꯥ 32 ꯗ ꯄꯋꯥꯔ 32 ꯃꯁꯤꯒꯤ ꯄꯋꯥꯔꯁꯦ 6ꯅ ꯌꯦꯟꯕꯗ ꯀꯌꯥ ꯂꯦꯝꯒꯦ ꯍꯥꯏꯕ ꯑꯃꯇꯪ ꯋꯥꯠꯂꯤꯌꯦꯕꯀꯣ ꯃꯗꯨꯃꯇꯪ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯇꯧꯒꯦ ꯔꯤꯃꯦꯟꯗꯔꯒꯤ ꯃꯇꯥꯡꯗ ꯁꯨꯃꯥꯏꯅ 32 ꯗ ꯄꯋꯥꯔ 32 6ꯅ ꯗꯤꯚꯥꯏꯠ ꯇꯧꯕ ꯃꯇꯝꯗ kaya lemdoino haibasi matamjida akoina sumai tauba yai 32 the power 32 haibase 32 amaga 32 the power 31 aina thuai ba yai moda 6 na divide tawre adu aragadi tangai padana 2 na kakse 2 na kakpada mase 16 tai 2 na kakpada mase 3 tai 2 amana divide tawgi haibade koi kawba suya yade horen kona 2 sigi roll yarok toini adu aragadi hojile mori masing jida yam clearly khangi 3 na 6 na divide tawbada 1 remainder oy 3 na 32 da divide tawbada remainder budi normal remainder di 2 oy but adubu magi 30 3 into 10 30 chapna taba 3 into 11 33 chatlaga remainder -1 dai haiba malai -1 the power 31 ka bani -1 the power 31 ka di even odd power ka di minus dum tani aduna 1 ga -1 gi do tawadi ekoi remainder se kya tare ba -1 tare -1 minus the remainder piba yade aduna -1 da karan divide tawbane ba 3 na divide tawga phangba natra aduna +3 tawsilaga remainder se 2 tare haine adubu nasai karan divide tawgi ba 2 amana divide tawgidra maramuduna madugi 2 duna main 2 tawsilamaga remainder kya tare ba 4 sigi step ji khaktani kitang matam lawgada babu masibu khangadi hariba kariba power do 6 na divide tawda 4 lembu khangagadi madugi power do koina kai onthokpa yare ba 32 the power 4 on thokpa yare divided by 7 adu hojik still aso masing ori chawbagi di war no 7 the power 32 7 na divide tawdu se 32 the power 4 ka bani 32 the 7 na divide tawda 4 remainder oi
aduna 32 gi mohta kya thamba yare ba 4 the power 4 thamba yai adu 4 the power 4 haisu yam chawi hairagadi masi 4 square kya ta ba 16 aduga 4 square amaga kya 16 divided by 7 the 7 divide to with 2 le mi 7 divide to with 2 le mi 2 2 kya ta re 4 ta re na smai to ga remainder pu thok pa yae